ꯃꯌꯥꯝ ꯉꯁꯤꯁꯦ ꯍꯣꯁꯄꯤꯇꯥꯜ ꯆꯠꯇꯣꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯨꯝꯕ ꯁꯨꯔꯦꯕ ꯌꯨꯝꯗ ꯃꯃꯥ ꯂꯩꯇꯕꯁꯦ ꯋꯥꯡꯈꯩꯗ ꯂꯩꯌꯦꯕ ꯑꯗꯣ ꯃꯁꯥ ꯉꯝꯗꯕꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯒ ꯇꯦꯁ ꯀꯔꯤ ꯀꯔꯥ ꯇꯧꯕꯒꯤꯀꯣ ꯑꯗꯣ ꯏꯃꯥ ꯂꯩꯇꯕꯁꯦ ꯌꯨꯝꯗ ꯏꯃꯥ ꯂꯩꯇꯕꯁꯦ ꯌꯥꯝ ꯆꯤꯛꯑꯦꯕ ꯑꯗꯨꯅ ꯁꯤ ꯕꯕꯤꯅꯥꯗ ꯏꯃꯥꯒꯤ ꯆꯦꯛ ꯀꯔꯤ ꯀꯔꯥ ꯇꯧꯕ ꯉꯥꯏꯍꯥꯛ ꯆꯠꯂꯨꯈꯤꯒꯦ ꯑꯗꯣ ꯍꯣꯔꯦꯟ ꯑꯥꯗ ꯕꯕꯤꯅꯥ ꯌꯧꯔꯒ ꯕꯕꯤꯅꯥ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯃꯥ ꯔꯦꯟꯗ ꯂꯩꯕꯗꯣ ꯑꯗꯨꯗ ꯍꯥꯟꯅ ꯆꯪꯉꯨꯈꯤꯗꯣꯏꯅꯦꯕ ꯑꯗꯣ ꯍꯣꯔꯦꯟ ꯌꯦꯡꯉꯁꯤ ꯔꯦꯟꯗ ꯌꯧꯔꯒ ꯍꯧꯖꯤꯛ ꯃꯃꯥꯒꯤ ꯁꯦꯠꯅꯕ ꯏꯟꯅꯕ ꯐꯤꯁꯤꯗ ꯑꯩꯅ ꯄꯨꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯆꯠꯂꯒ ꯃꯃꯥꯒ ꯑꯃꯨꯛ ꯄꯨꯟꯅ ꯕꯕꯤꯅꯥꯗ ꯇꯦꯁ ꯀꯔꯤ ꯀꯔꯥ ꯇꯧꯕ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ ꯑꯗꯣ ꯍꯣꯔꯦꯟ ꯃꯊꯪ ꯌꯦꯡꯉꯁꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯈꯪꯗꯦ ꯏꯃꯨꯡꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯁꯜꯂꯛꯄꯁꯤ ꯋꯥꯈꯜꯁꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯄꯨꯐꯝ ꯈꯪꯗꯦ ꯍꯥꯏꯇꯥꯔꯦ ꯂꯩꯐꯝ ꯈꯪꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯣꯔꯦꯟ ꯃꯊꯪ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯑꯩ ꯊꯣꯛꯅꯕ ꯇꯧꯔꯤꯕꯀꯣ ꯆꯠꯇꯧꯔꯤꯉꯩꯁꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯅꯦꯕ ꯀꯔꯤ ꯁꯨꯗꯤ ꯀꯩꯅꯣꯗ ꯊꯝꯃꯝ ꯁꯤꯅꯤ ꯈꯥꯎ ꯐꯤ ꯁꯨꯞꯅꯕ ꯁꯤ ꯊꯝꯕꯩ ꯃꯣꯠꯂꯦ ꯁꯤꯡꯐꯝ ꯈꯪꯗ꯭ꯔꯦ ꯑꯥꯗ ꯂꯥꯛꯑꯣ ꯁꯠ ꯂꯥꯛꯑꯣꯅ ꯇꯧ ꯃꯌꯥꯝ ꯑꯗꯣ ꯑꯥꯗ ꯌꯧꯔꯒ ꯍꯟꯖꯔꯛꯑꯒꯦꯀꯣ ꯍꯧꯖꯤꯛ ꯆꯠꯇꯧꯔꯕꯅꯤ 여기 엄마 저 비범은 맞다. ꯍꯧꯖꯤꯛꯇꯤ ꯅꯣꯏꯅ ꯌꯧꯔꯒ ꯍꯟꯖꯔꯛꯑꯒꯦ ꯃꯌꯥꯝꯀꯣ 그이 더반지 마 퍼스팅 쳤더래네. 바이바이. ꯔꯦꯟ ꯌꯧꯔꯦ ꯑꯗꯣ ꯃꯃꯥꯈꯣꯏ ꯑꯣꯛꯇꯣꯗ ꯆꯠꯂꯝꯃꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯑꯥꯗ ꯀꯩꯅꯣꯗ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯨꯔꯒꯦ ꯍꯧꯖꯤꯛ ꯌꯧꯔꯦ ꯒꯥꯔꯤ ꯈꯥꯝꯖꯤꯜꯂꯦ ꯁꯤꯅ 제돈 번다고요? 있어요. 또 뭐 상래네. 난 그래로 장애가. 디캠 상래. ultrasound lâu bị sinh thị na là mai thông đi ra hành trình hẹn nào thì cái khối hôn ultrasound lâu đó sinh thơ gạ ngạc này là lâu tụi mình sai sang đi sang vào đây đó sinh khởi thắc quan doctor nè Nhằm nào phải rồi mà hay rồi comment chị ngoài tầm rồi
ultrasound ada ultrasound के region गुम्बदी गायरु को ये ada कोंबुदा सिदा बबिना hospital में पूरा डॉक्टर ये इंगोले को region में जो है डॉक्टर तो पूरा आ गया मेरा इस पता ultrasound के लौर नहीं ultrasound हुआ कुछ भी नहीं है ultrasound to bắt rồi đó tôi có mẹ sẽ nở cái view karena no ada yang belum sorry. Kok ada di nan? Huwa, naya. Rikshan nào thôi lệ được, mà cái gì cái cái, sao gì phải rồi vậy? Xong rồi lại. Nga ai ko lazy sa ko sa nga bas nga ni ko nga ba chứ ngáo nè Nha mắm đi. ngá yu ni de ne Tập ada amu kecil. chap ko king ka to mana hor sa se nga ti ta halu ka ti me to ka ti se Ngake mà Mau singo. Tuh Singo. mai lagi ning phao thế ta tuh Ning bắp phao. Nga chỗ mắm là khôi thá làm pha rồi đấy. Mi là cắt nhộp vào này khôi thá pha làm. Ukabi do cái này rồi ukabi nào thế này ukabi này một tuh ukabi Ada kadi. Sợ hey Mau jalan lagi? Ada tu ada. Mau jalan lagi? Kon mana? Bele. Kau bele kau. Hai. Sunil kau be? Sunil Shetty. Maringi Sunil Shetty. Segi pi. Dokter saya luar lah. Sidang utara kamu. Sama kau deh. Si order na sa ni ko. Na pi order tao ni nga so. Ay wanda tum contact tao ba ni ko ko si san ba yan. Maringi. Cái quá sắc vừa đó quy được. Hai ta. Vừa đó quy này. Vừa đó cuốn cho thầm mẹ. Syntax anh thầm mẹ của mình. Riêng đó là vậy xin. Vừa đó lại cái thầm mẹ ngon quá. Riêng đó cái này xin như mẹ.
ꯃꯌꯥꯝ ꯃꯃꯥꯁꯦ ꯅꯥꯕ ꯐꯔꯣꯅ ꯀꯃꯦꯟꯗ ꯄꯤꯕꯤꯔꯣꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯃꯃꯥ ꯅꯥꯕ ꯐꯔꯣ ꯍꯥꯏꯅ ꯕ꯭ꯂꯦꯁꯤꯡ ꯄꯤꯕꯤꯔꯛꯑꯣ ꯄ꯭ꯔꯦꯌꯔꯁꯨ ꯇꯧꯕꯤꯔꯛꯑꯣꯀꯣ ꯃꯌꯥꯝ ꯃꯃꯥ ꯅꯥꯔꯗꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯌꯥꯎꯕ ꯉꯝꯃꯔꯣꯏꯕ ꯃꯃꯥꯁꯦ ꯑꯗꯨꯅ ꯊꯨꯅ ꯐꯅꯕ ꯚꯤꯗꯤꯑꯣꯗꯁꯨ ꯌꯥꯎꯅꯕ ꯄ꯭ꯔꯦꯌꯔꯁꯨ ꯇꯧꯕꯤꯔꯛꯑꯣ एडवांस हॉस्पिटल है के अपोजिट आई केयर है सिंसिदने तो मानते कोमा बखर का तब सेकंड तो तब नहीं लाते Ani dak lap dah. Lalu ini nak lapai. Ai san la ani di sa la rau sa. Tu ni nuai ni Ko ko. ani ma. Seng ni mu ni no. Sing. ठीक है अनोप सेम रहा हाँ ना बताओ जी मेडोलिन आई केयर दे हले को सी मोय अनुप के हाप ना पियो प्लास्टिक ना सेम बनते ची था तौरगा सिदी हुंदुवासो दुम पसलगा तार लेगदो हना दुम प्लास्टिक होई पथा दे सिदी फसे प्लास्टिक सुनते सीना दुम तौरगा दुगा आई फसबना सिदम ले Siwan una semana dum khazai Hello guys. Ini nang ngai. मागी ब्रांच माल देखो सिल थार छे प्रोमपाट लेरे रिम्स रोड थौबाल कक्सिंग मोइरांग सिंगजमै कांटेक्ट नंबर से लेरे फ्रेम अवेलेबल होय लेंस की सनग्लास दम लेको दम होजे नवंबर की डेट 24 बाबा डिस्काउंट लेरेगो मे डोनेशन बिरो मे दम चंसन बियो दम यंगथोक बियो नोय तबा दम सर्विस फजाय को मैम दम चंसन बियो मैम यंग बियो यंगथोक बियो ममा हले यम यावरे ममा दिंग सि लाक्त्रे को मे दो टेस्ट रीजन के का तौरगा मु डॉक्टर ना मु चेक तौ केनो चेक तौगिनेबको दो होरेन नते हयेंग डॉक्टर मनाक्ता चलनी क्लिनिक तको होजि डॉक्टर दो बिनादा पुनेबा दो डॉक्टर ना दुम पोरानी अदुगा केनो हयेंग अयुक हाइतारेने अयुक तो ममा कुमगा मु यिंगदुनेबको ममा कुमगा मु चेक तौदुने अदुदा कई प्रॉब्लम ले सि तौ हिदा अदुदा पिरानी को आई मैम असिदो ममा नाबगी जो हॉस्पिटल चलुरेबको होय वीडियो बुदी मतेक बुदी हापचरकने अदो ममा जो नाबनिना खोय जो वखन दो
ꯑꯗꯨꯝ ꯈꯟꯖꯤꯜꯂ ꯂꯩꯔꯗꯤ ꯑꯩꯈꯣꯏꯁꯨ ꯑꯅꯥꯕ ꯑꯣꯜꯂꯛꯀꯅꯤꯗꯅ ꯑꯗꯨꯒꯤ ꯉꯥꯏꯍꯥꯛꯇꯪ ꯀꯣꯏꯊꯣꯛꯎꯒꯦ ꯌꯥꯝ ꯍꯩ ꯆꯥꯔꯛꯀꯦ ꯍꯩ ꯆꯥꯗꯕ ꯀꯨꯏꯔꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯍꯩꯃꯥꯡꯁꯦ ꯆꯥꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯆꯥꯔꯛꯀꯦ ꯍꯧꯖꯤꯛꯇꯤ ꯁꯤꯟꯕꯩ ꯃꯇꯝ ꯑꯣꯏꯔꯦꯕ ꯁꯤ ꯍꯩꯃꯥꯡꯁꯤ ꯈꯤꯇꯪ ꯐꯖꯕ ꯋꯥꯠꯂꯦ ꯁ꯭ꯋꯥꯏꯗꯒꯤ ꯍꯦꯛꯇ ꯇꯧꯔꯒꯦ ꯇꯤꯟ ꯆꯨꯝꯃꯤ ꯌꯥꯝ ꯆꯥꯗꯔ ꯆꯥꯒꯦ ꯑꯩꯁꯦ ꯅꯃꯛ ꯑꯩꯁꯦ ꯂꯥꯝꯃꯅꯤ ꯑꯩꯁꯦ ꯁꯤꯟꯕ ꯐꯖꯅ ꯁꯤꯜꯂꯦ ꯃꯔꯨꯗꯤ ꯆꯥꯔꯣꯏ ꯌꯥ ꯀꯨꯝꯕꯅꯦꯕ ꯌꯥ ꯀꯨꯝꯃꯦ ꯃꯌꯥꯝ ꯂꯩꯔꯤꯗ ꯆꯥꯅꯤꯡꯕꯒ ꯂꯥꯛꯄꯤꯌꯣ ꯌꯥꯝ ꯍꯣꯡꯉꯦ ꯑꯩꯈꯣꯏ ꯌꯨꯝꯗꯗꯤ ꯃꯌꯥꯝ ꯄꯥꯝꯕꯤ ꯃꯌꯥꯝ ꯂꯩꯌꯦꯕ ꯂꯥꯁ ꯑꯣꯏꯅ ꯑꯩꯈꯣꯏ ꯆꯪꯐꯝꯅꯦ ꯂꯝꯕꯤ ꯍꯥꯟꯅꯗꯤ ꯑꯁꯣꯝꯗ ꯁꯦꯝꯃꯝꯃꯦꯕꯀꯣ ꯒꯥꯔꯤ ꯄꯣꯠ ꯆꯩ ꯀꯩꯀꯩ ꯄꯨꯕ ꯒꯥꯔꯤ ꯀꯥꯈꯠꯄ ꯉꯝꯗꯦꯕ ꯑꯗꯨꯅ ꯁꯣꯝꯗ ꯁꯤꯕꯣꯛꯄ ꯁꯤꯁꯦ JCBꯅ ꯄꯥꯛꯍꯟꯈꯤꯅꯦꯕꯀꯣ ꯑꯍꯥꯟꯕꯗꯤ ꯒꯥꯔꯤ ꯃꯆꯥ ꯆꯠꯅꯕ ꯕꯕꯥꯒ ꯑꯩꯒ ꯌꯣꯄꯥꯛꯅꯒ ꯇꯧꯔꯒ ꯁꯦꯝꯃꯝꯃꯤꯅꯦ ꯐꯥꯔꯁꯇ ꯑꯗꯨꯒ ꯄꯤꯛꯃꯟꯕꯒꯤ ꯑꯃꯨꯛ JCBꯅ ꯄꯥꯈꯠꯂꯤꯅꯦ ꯅꯪ ꯌꯦꯡꯉꯁꯤ ꯃꯊꯪ ꯂꯝꯕꯤ ꯑꯃꯟꯕꯗꯁꯨ ꯎꯠꯆꯔꯛꯀꯦ ꯁꯤ ꯉꯥꯡꯉꯤꯁꯦ ꯀꯪꯉꯛꯑꯕꯅꯦꯕ ꯍꯧꯖꯤꯛ ꯑꯩꯅ ꯆꯥꯕꯗꯗꯤ ꯑꯉꯧꯕ ꯊꯨꯝꯒꯤ ꯇꯥꯏꯞꯇ ꯄꯛꯄꯅꯦꯕꯀꯣ ꯍꯧꯖꯤꯛꯁꯨ ꯈꯔ ꯄꯛꯏꯗꯣ ꯁꯤꯁꯦ ꯍꯧꯖꯤꯛ ꯑꯉꯧꯕꯗꯨꯅ ꯁꯤꯟꯍꯜꯂꯤꯅꯦꯕ ꯑꯉꯧꯕꯗꯣ ꯀꯪꯁꯤꯜꯂꯒ ꯁꯤ ꯉꯥꯡꯁꯪ ꯉꯥꯡꯉꯒ ꯈꯔ ꯃꯨꯇꯛ ꯇꯧꯔ ꯂꯩꯒꯗꯣꯏꯅꯦꯕꯀꯣ ꯁꯤ ꯃꯔꯨꯁꯤꯡꯅ ꯑꯗꯨꯒ ꯃꯨꯔꯒꯔꯣꯗ ꯈꯥꯀꯨꯏꯕꯔ ꯉꯧꯕ ꯍꯩꯃꯥꯡ ꯆꯥꯕꯒꯤ ꯈꯨꯍꯥꯎꯁꯤꯗꯤ ꯑꯆꯥꯔꯗꯧꯅ ꯀꯩꯅꯣ ꯏꯁꯤꯡꯗ ꯐꯖꯅ ꯊꯤꯠꯂꯕ ꯍꯥꯏꯗꯤ ꯈꯣꯡ ꯍꯥꯝꯕ ꯉꯝꯗꯕ ꯃꯤꯈꯩ ꯑꯗꯨꯃꯩꯗ ꯆꯤꯂꯤ ꯄꯥꯎꯗꯔ ꯈꯔ ꯆꯥꯏꯁꯤꯜꯂꯒ ꯊꯛꯆꯟꯕꯤꯌꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡ ꯇꯣꯇꯤꯗ ꯇꯥꯔꯛꯄꯒ ꯆꯞ ꯃꯥꯟꯅꯕꯅꯤꯀꯣ ꯍꯥꯟꯅꯗꯤ ꯃꯤꯁꯦ ꯁꯤꯗꯩ ꯀꯥꯔꯛꯄꯅꯦꯕꯀꯣ ꯁꯤꯁꯦ ꯍꯥꯟꯅꯒꯤ ꯂꯝꯕꯤ ꯑꯁꯤꯗꯩ ꯀꯥꯔꯛꯄꯅꯦꯕꯀꯣ ꯄꯣꯠ ꯆꯩ ꯑꯔꯨꯝꯕ ꯀꯩꯀꯥ ꯄꯨꯈꯠꯂꯛꯄꯗ ꯁꯤꯗ ꯉꯝꯃꯦꯕ ꯁꯤ ꯃꯇꯦꯛꯁꯤ ꯁꯤ ꯀꯣꯠꯈꯤꯕꯩꯅꯤꯀꯣ ꯉꯝꯗꯕ ꯃꯥꯜꯂꯤꯁꯦ ꯁꯤꯅꯦ ꯁꯤ ꯄꯔꯦꯡꯁꯦ ꯎꯠꯂꯣ ꯁꯤ ꯂꯝꯕꯤ ꯁꯤ ꯂꯝꯕꯤꯅꯦꯕꯀꯣ ꯁꯤ ꯆꯠꯂꯤꯁꯦ ꯁꯤꯗ ꯀꯥꯔꯈꯤꯕꯗꯨꯅ ꯁꯤ ꯂꯝꯕꯤꯁꯤꯅꯦꯕ ꯁ꯭ꯋꯥꯏ ꯀꯥꯔꯛꯀꯗꯣꯏꯅꯤ ꯑꯗꯣ ꯄꯣꯠ ꯆꯩ ꯑꯔꯨꯝꯕ ꯑꯣꯏꯕꯒꯤ ꯑꯔꯨꯝꯕ ꯀꯩꯀꯥ ꯄꯨꯈꯠꯄ ꯀꯥꯟꯗ ꯐꯔꯛ ꯌꯥꯝ ꯇꯥꯕ ꯒꯥꯔꯤ ꯃꯆꯥꯒꯨꯝꯕꯗꯤ ꯐꯠ ꯀꯥꯏꯌꯦꯕꯀꯣ ꯑꯆꯧꯕ ꯄꯣꯠ ꯆꯩ ꯄꯨꯔꯀꯥꯟꯗꯗꯤ ꯐꯔꯛ ꯌꯥꯝ ꯇꯥꯏꯌꯦꯕ ꯀꯥꯕꯨꯗꯤ ꯀꯥꯈꯤꯅꯤ ꯑꯗꯨꯏꯁꯨ ꯂꯝꯕꯤꯗꯣ ꯀꯣꯏꯔꯒ ꯑꯥꯗ ꯀꯣꯏꯔꯒ ꯀꯥꯈꯠꯂꯛꯇꯣꯏꯅꯤꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯦꯝꯗꯣꯛꯑꯦ ꯑꯗ ꯂꯩꯁꯦ ꯁꯤꯗ ꯍꯧꯖꯤꯛꯀꯤ ꯍꯩꯃꯥꯡ ꯆꯥꯔꯨꯕꯒꯤ ꯂꯩꯇ ꯇꯠꯄ꯭ꯔꯥ ꯀꯩꯝ ꯇꯧꯏ
ये नई दुनिया